Coalition Against Drugs and Alcohol Kadana 2006 ki September ki tarik 19 dagi hauduna nisagi mayokta changsilakpa thabak thorom singda henna khudong chana bagi damak matam gi oina kada gi thomi sing tongan ba topic singda yumpham oiraga training piduna lakpagi saruk ama oina ngasi konung amanga leiba kada gi office ta numit ini gi training program ama kada gi president HIJAM PRIYOKUMAR na Houdokhre thoramadu kada gi secretary organization mayengbam budisu saruk yaki ke maduda punna kadagi thomi marfuna saruk yaduna pangthokpa hauki ke maduda resource person marina tongan ba hiram singda session taruk thokna class lauduna khana neinagani hairi training ke madu haudokpagi thoramda nungi oiba warol pideduna kadagi vice president ningthaujam dorena phongdokibada haujik manipur da inkhalakliba naha singdagi hauraga ahal phauba yu amasung guli da laichuduna noma kangdana siraklibasi akibagi masakni maramaduna tungi mirol kannabagi dama punna hotna minaba matam oire lekai yi lairiba club amadi ima maira paibi singnasu nisa thingbagi thabak thoramda achobo thodang lobagi tangai fadaba lei manipur lengak nasu nisa thingbagi thabak thoramda akan ba miteng changpham thoi masina trabadi tungi laiba kari oigeni haiba ngamde haina phongdoki